Awang Nongpok State ki oina Assamda ahanba oina COVID-19 na maram oiraga miyoi ama laikhidre punna state asida miyoi 18 COVID-19 gi positive oiri. Miyamda yenthoknabagidamak lengakna pirakba cheng miyamda mapung phana phanghanbiu sel oina natraga cheng oina kakpagi mami ama tarakpa laibak thibani haina isamgi hanigi president Nongthombam Rajendrona phongdorakli. Kendra gi manung channa leiba Kongpal Ningthaubunggi ward number 9 amadi 8 gi imungsing cheng phangdre haina wakatlakle. District Administration Tengnokpal amadi Tengnokpal District Police anina coronavirus tagi section na lainabagi pandamda ngamkhai gi sambal ahobasing sambal khajinduna mensinkhrai. COVID-19 na maram oiraga laukhatkiba lockdown gi sagonaba curfew manungda khoyathongda leiba pan dukan ama ngarang numidang so faklaga dukan manungda leiba sel amadi potchai hurankhrai. Sagolban Kendra gi ex MLA Dr. Khairakpam Loken Singha gi mityeng makhada mahaki Kendra gi lairiba miyamda mahakna ngamjaba chana thaknaba potchai Kwakaithel Thiam Laikai gi oina yenthoknabagi damakta Kwakaithel Thiam Youth Organization Club ki khuthangda potchai sinakhre. Bishnupur District ki manung chanba Thaubal Kabui Khulda Yaripok Top Chingthadagi Senzam Aboy Maitaina mahak masana ngamjaba chanaba potlam sing ngarang khul adugi miyamda yenthokre.